Tabiriba Khwai pumnamakpu ekai khumnaba utchabaga loinana Dinesh Moirang Story Time gi maikaidagi ahanba maktada nulukna khurumzari channel asibu nungsibidona support tawbiu sanbidona like share subscribe tawbibaga loinana bell button icon adusu on tawbiramu masina channel asigi anobu wari sing thagalakpa matamda adongi phone da notification laknabagidamak Ngasi su mayamgidamak haukiba megi tang ahum Chusampurgi Taurokta Yumpam Oiba, asengba Tokiba Wari Ama, Puduna lakchari, Haujik Taminarasi, Luhongkhidraba Leipun. Luhongba Numit Numidangni, Ningtina Laiteng Laba, Taru Tanalaba, Borikada Tariba, Aket Pakang Tolgi, Amon Bomong Pakta, Kupliba Angawuma Sugi Lairong Lonba, Mopak Pidak Matakta Pam, Mondum Konduna, Kierga. Board changlakpa ngaiduna leijagadaba adu kadai mamlaba kaduda nungsa sor thabet honduna nason pikna sahi yamlaba ahalsing nupi nupa angang pulap tasinduna lo laga leirami mikuptu lohongbagi ahingni haiba khanjilluba ngamde nungthil pung mari makhairom taba adwaidagi khara safagadaba miyam pulap leibada khudong chagadaba yumjau asida chenchillakhibani Setliba Pizol si Natana, Karisu Porak Panati, Tawaidang, Hingauraga Loiri, Asitani, Kanakiba, Tamduda. Pung ahom Makairom Powbody, Moirang the Zamunana, Ningtizana, Kibi Duna Setpiba, Poloi Lighting Duna. Ngaizakivani, Board Lakpa, Nungtil Pung Marirom Tarakpa Adwaida, Isi Yaimana, loudspeaker Hadokduna, mobile phone, Wadi Sanabadu, Taram. Irang Cinemaram Oiduna, Board Lakpa Yadri. Torbung de irang yam na kalli bor lak la roi haiba wahi duna kari oi khibano khangki kadai dono phamliba malang tarangda leiba gummi ima nabi singna tingak yenglammi miyam tinkhalakpa nokpa harawo na pumlang langlamba lohong phamdu unwai muk chiklam laikai ge ahallaman imungi mioi sing sagai na tai mari mata sing maruk mapang isil inaw ngamnamak chap lep tuna uyungum tumin leirami Imagi may thongda lepa leitana inga nungjugum sintharakliba milu pira masen marang urai imitsida poloi hongdo o thawai hingnaba chensi haidok sabangamdraba imagi taniklaba chimbaldu urubadagi isana poloi hongdo hanki mapanda kuki mayam law khongduna maitegi yum thugaiba petrol ida hanjinduna phiyom silaga May chaalaba matungda may bul oina yum dalang sinduna may kanna tharakki miyam lo iba yum adu koi sinduna utuk nong may kuchu khulai matik sana paiduna makhoi gi marolda amatta lem na thagano mangak thang na len gadabani laurakhi mayam ngak seliba may tei ibung ipa singa makhoiga mukna basu leptamde mayri wang na ngarang may raw kholga loinana chakliba may tei yum jawsi may chakpagi mangal sing thongnau amadi yumgi ahoba ahangba mafamda uba phangki yum kungna tabanina ama chakhibada mathang waina khiduna mayri tangoi paiduna maiku nongdol kana chakliba may chaktugi maisa phawbo mali lotliba mayam dugi mitluda pirang na lep palaitana maning tamna sinthaduna tumin thamoi kai na kapnaram masina tana karibu taurugani hingsa yai tambasina langoi chan khraba mapam sida nungti numit khuidingi laimarel ima sidabi laining thau sanamhi ipagi khubam yaduna irak thauni zariba maitei yumjau sing tumna mai thage khanduna chatharakliba kuki singi tamthiraba thong sina mioi kayagi thamoibu mairi thokna chaanki upai leitrabugum ka manungda ium mai thariba singdu Mitte I kaba makai yenglaga thawaidang hinglaga loire khandona loklaga laiki yumnate mai thariba makoina maitei singi thamogi asengba laining thau leirembi ani gi laisang marakta yum singda sak thongna ba gas cylinder pokhai bagi ahoba makolna tuminna lokliba mayambu khanghanki yum singda leihoba hui hogdong yen nganu ok sa san singna kamdauram kani Sangonda okonda asum may saklam gadra makhoina hubiram gadra yum singda lehoba ake amaugi potchai malsang mahi marong
pauseng ngamnamak pu kangthol television washing machine refrigerator ngamnamak magi ngamjabi thakta khongna laktuna honba gari mathakta haptuna puba mahi huranduna pukhibadudi uki imitchina maitai masana phamba dukan gi seng hawai thau thum maru marang phiro ake amau nomai yonba dukan gi nomai amadi nomai maru dukan so phakairaga huran khibagi paudu tarkhi iche ichal kaya izat tem singnabagi chuchampur medical college ta doctor amadi nurse tamlibi amadi nurse oirbi kaya izat tem singnabagi pau singi marakta nambol oinamdagi iche amana torbung da bor ama siri haina pau tamlakpada pakhattuna dada da phone tawraga hange khanduna phone lokthokduna yenglubada dada gi miss call leirami phone tawduna wari sanabadu numidangi pung mapalom taramlagani punsigi khongloi oiminajage khanjakiba borga numidang athengbada phone du wari sanabada awaba mikup singdu kauthokkhibagum tawi mikup tuda nungsi ipak amada tawthakibagum haraukhi luhongbagi ahingda pamuwa magi amonba pambomda nga thaduna na pachikna na son pikna nungsi wari sanabagi nungaibadu kamdauramgani tanjado da mabuk lamlaba angangsing kablakpagi makholna wari sanabadu kahillami chekshinna layu laimarel ima sidabi lainingthau ipa amadi maigai ngakpa ibudaubu thamoi nungda chetna khuirumjaduna laiminasi makhoigi thaujalna amuk soidana unnakigani haiba dadagi wahiduna pangal thauna hapiramlaga phone thamkhre magi mari mata macha masu mapa macha mafam marang khangdana lanjen nakraba singa tumin phone tawduna pau phaunarami mabuk lamagi kapliba angang singdu kuki sing takhidanaba machin mention biba phidum namchin badagi humang anapi karduna sor phunbasu yaurami asonba hallaman sing anaba sing amasung asokpa singi makhol thoktana anaba khangba naheba phawa ningkha tamna naheba ngamjadaba matau yengba ngamlamdi luhongkhidraba borlakhidabagi wakhaldi thoinabu khanjellutre amamba kanung sida yenghaidraba thaudok tangamdraba khonjel ngaktana ithan thankre sak chabagi wakhaldi lairaduna tumpham leiba natte khongne pham khaktani leiriba chawraba yumjaw dalan asida maitai mayamdu pulap ngari nambadawna lotlibani mamangda inner line permit ki ihaududa chuchampurgi irangdasu yum asida lotkhibani madudadi yumsing maimakti thakidabana maitai kanasu makhoigi megi tang ahumgi rele aduna asuk tamthiba saklon asi purakani haiba thausanarudi amamba ahingduda karamba maphamda nupi angang hanu nahana lanjen hanba karamna lanthum pochai phaucheng thaidokpa kanasu thaurang tauna hubanatte ahinge amamba maraktuda masagi yum lanthum yengsinba chatningba singa mayam punna lottuna leiriba yumgi akoibada ngak seliba maitai ibung ipa singa ningai sangdanabasu yaurki chatkrabadi tholakpa yaba khudong thiba nangadaba sing kuki singna thengna khrabadi una mitmang na kanba ngamloidaba kayadu tathok tasin taunaraba matungda kanasu mapan thoknadre ahingna thenglaga awaba sum henkalakami asumna kanagi da thokpa yaubagi luhongba numit ki ayuk anganbada haugattuna singi sambalang ningthijana irujaduna imanabiga loinana lengjakhiba kundo parengna kadomda leikrab punsigi ahanba khongroi oigadawriba pamuba mahakki ngaksamda punsi leipun sakna hukchaba ngamkhidraba kundo pareng kuki singna matat thatlamgadra natraga yummai thabada sakthekhrabra ahing thenglaba matamsida saklamlaklaba matamsida ningsinglai mamana thongba hawba nga mathel thakatpoi harauboi sapham naina charakhidraba ayukki chaklen poloi setpi ise amadi poloi na kadaida maitai sanglen leiram khigadra ake amau angau machugi phijang singna leitenglaba leirang charong thetuna leitenglaba maitai gi society gi luhongpham mandop tubu maina tumna chaklam lagadra luhongphamda pung isai sakpat sonba oza singna kamdauba
thawai hingnaba kadai da chen khraba mathang wakal mayam si khanjillubada mit kakla ama phawa usinba ngamlamde wakal na phumbang na ringai bor na tawrakpa phone ringtone silent da thambana tahudre amuk hana call thoksinduna khonjel pikna wari sanaringai battery charge yaudabadagi switch off ta thokre kari tawrugani kari upai lairi mai laite charger su yauti ahing sida mahaksu tumba yaramloi maisa langlamgani kuki singna nomai kaplakpada sokpa ibung anigi na he khol nung thomjilakpada sokkiba singi tengtha khol yenghaiba tahiba amatta natte machabul hongnaba hotnaba sinbalangbada choktharabi palem ima lukhrabi mayum pandriba ibung na karamba kada laiba kanasu khangnaba natte pukning wakhal adukki matik son thakre nungsa sor phawa na son pikna honduna lotuna khangjarmi luhongbadi yawba ngamlaroi hain ayuk anganbada potpang piramlaga imphal da chatkraba manipur lenga ki education loisangi masak naiba oibiramba maibam gopi mohongi mari tatlaba ichel kanglaba chekon torel amadi ing taplaba khuga torelgi itin pham torban da saba mathol longba awangba chekki dalal singna lanjen narakliba maitei kayagi changjafam piram Moirang usong mungdagi panji na piba kalen gi tarahumdoi ni panba Yumsakeisa Numit Mei gi tang ahum ing lising aniga kulumdoi borjata pungpham numit yungba matung pung ahum aphaba luhongbagi numit yaipharaba pungpham kainana lai tai borna mi tai bamon laida kangsi katlu haidona hol bazar mandop laikai gi bamon laisangda katkhibaduna kari tauraba kuki singirele chatkadabanina luhongba ngannaba numit yungba matung pung amadagi poloi setpa loiduna bor lakpa ngaijarambani awaba wakhal akiba thodok kaya minmangda mathang urubaduna jok thaba heman khraba mali ngahak tum tharurabra ui tharurabra poloi setuna mangolgi kachinda phamduna bor lakpa ngairingai sahi mangarom hairakpa mirol tafatringai kaina khraba babagi lay paring yanduna mangol phalangna theliba mitam aduda yengduna kapsakhibadu sinthakibadu mitkipi kanano su thingba ngamlaroidaba akanbe inga nungjugum mangoi karioi paba laktuna luhongbagi poloi setuna mangolda phamlingai ni su tawi kajengli kurakna leitenglaba kokthakta mahaki lumlum lawba khuchana nan thabirami mikap khangthok thoi mit khangsing singlami mayamdi mapanda yamna langnarami matamdu chaurakna nongyai matung pung ahumlom taramlagani mayamdu atopa khara safagadaba mafam amada punanaba sipai gari asengba maning wangba asengba machugi dambur amadi langgumbana kupsinba achauba tata ani laktuna nupi angang hana kakhat hanki khongrau setlhubadagi yamna wana gari du dakare nupi angang hanunaha mayamdu gari mathakta kakhatnaba honabadu yenghaitre phanek setpana ayamba oibana gari maning wangbadu kakhatnaba honabada khudong yamna charamde matam amadadi sipai gari ubada hangoinarambani adubu ngasina hana kahongnaba chongkhatnaba hotnari magi machin manaw mama macha kana yauri kana chitta hori amatta thinabagi tanja phangba natte sahi humpu tararom surabi abok amadi gari kakhatnaba honabada makokti yaisin kibadagi soktuna laikan naram lambigi nagyata sipai pareng leplaga ngak senduna puraklami kuki lamhenba singna nung thomjillakpana gari manungda lon purakliba maitei kaya soklami kiduna kablakpa mabuklambagi kablakpa angang sing mama singna machin mensin biduna kuki sing ta danaba hotnabada sor phunba yauram kina lakpana tuibongda leiba desi office yauduna apikpaka amamamda mioi kunthrarom lainarami maisu phangde amotpaka aduda namsinduna lairami sipai gari aniduna mathang maitei mayam holaktuna tongan ba amanba quarter gi mi lainadaba ka singda lairami mathang numita ngangrana ba masek mangalga loinana anaubo wakhal asa amadi pangal lausing haplage khanna korou numit thoglakhi bu ayuk tu kaya da chokthakhraba
mahusade ayuk khuding haksang yamna tekhathanbani numidang sak charaktabagi tumlaktabagi aki tujunglaba tamchiraba thodok-sing luhongbagi poloi setlubagi bor lakhidabagi awaba kayasina soktharabra aigi hakchang ngayhak leiraga kuki kuchu khulai matik chana paiduna mayam hauduna DC office ki gate namkhaiba lau khongba hauraklami mayam pumnamak aki tujungba amadi mipaiba poklami ising marik amatasu thakpa phanglamde karisu chaba phanglamde gari kakhatpada sokhibi aboktu leikhidre hain mi kapnarakpa makhol taram ahal oibasingna kaptuna leibada khudong charoi haina themjinbadagi toknare mapana kuki khulai paibasingna gate namkhaiduna changraknaba muknari nupi angang mayam hauna lau khongduna leiribadu sipaina nomai kapagi makhol ama taram makhoi chenkhre mafam adu ngahak ichik chiklami koktada sipai singna maitei khara thindokpada imasu yaukhre haiba kona khanglakpada harauram tuibongi DC office complex ta changjafam laudona leiramba maitei lising mari manga oiramgadra khalli miyam apik paka singda mayam namsindona leibagi manamdu onthokna namthiram DC office ki stair kakhatpham thonau mapangi chekna upugumna chanba mafamduda tasinduna konchillaga leiram mafamduda matam ayamba leibagi hojik phauba khwangnar thonaugi mihut thongda kuki masa singna maning tamna harau nungaina chen chongduna sanabadu uraga thamoida wamaigum omduna chaklami hiludagi pi tap tap taraklami ipa ipu singna namkhai ngak senduna ningkha tamna thambiramba iraipak asida ngasina kayada tona mirot michenkum mitokum kana leijadrabgum hinglibasi karigino aikhoigi iral karino karidagino kadaidagino amadi aikoi soikhiba leiramgani saksil haudaba mikup thausarodaba thodok kayana mapung pharaktuna ngasidi phanglare chaina ireibakta iramdamda lanjenare maitei anak padamong hadana cheliba tuithalui turel anaibai ichel tatlaba chengoilok turel lanwa turel pukchel taplabi khuga turel nakhoina thengluba torban khuiding tambiramukko ningba kairabi churchanpur khuga tampakta chaujabi panthau nauna kainarabi wazarbi palem ima lukhrabi naurem binagi machanupi nganbi maitei ningolgi mapausi Kumu zamba kuga tampak talaiba ibudau maigay ngak pagi masay kon laisangbu may natum na thakraba ipul ta na tugay bikraba mata tinggang phai lisi phai ngathan laimaram yaipakol thengra laikai phailen mandop laikai kuga tampak maitei laikai new bazar sarbung kotlen khoimoi pham mamam maitei laikai tuithabi singda laiba maitei yumjau sing kamdauramgani leirak tagi yum mai thakhibagi maikhuna nongdol ka na pairi phirol chakpagi manam phaugai de lehoba phau sing omdona mai chakpagi manam na ton sida malang bana humjinduna pau pirari tangoi ta na chakraba mapu leitraba angauba amadi amuba uttana kuplaba yum singdugi taubo hui singna sikap lon sakpagum lakna khongbagi makhol tari mapu lakhigani khanduna mayum sangliba mali tangoi maraktuda mapu leitraba sangol singdagi mapi macha kaina raba sanbi sanau sing tengthabagum mabuk lambagi mapu kaubagum sita khongbagi makholsu tari kuki singna popi thabagi lamboi bagum maru sitna na kokthok piraba thangjing singsang urubada khoidau thitpa makai sauningki ipa ipu singna chingnung de lot to na thamlamba asangba mani mukta mitop mirancha singna huran lanada lon huran bagi lilasi ubiba ngakpi senbi bangamba mikap thoklaba maitei pathau pangal sing kadai de chatkraba ngamnamak lot krabra matamgi anaiba iselsi kiduna numidang wairam maisu lakti amamba maraktuda mobile phone dagi torch light khara thanaduna
mayamdu lainarami kada changlubada pukli tatnaraba karisu saraktraba ising marik amattasu thakpa phanglaktribani al oirabasingna wana khangba angangsingna mabuk lambagi khangba ngamdaba mata makhoina hauna kappagi makholdu kukising takhigani khanduna al oirabasing mama oirabasingna machin menbi kiba mabuk lambagi kapchaba phawba maning makha tamna kapchaba ngamdi kaya da tolba maitei angangsi mayamdu uiduna leiba khara yaurami tumnaba chaklambagi hanglaba mabuk paiduna khangnaba yaw nason pikna wari sanaba kharasu yauram magi thokpa pothanarami mathang nonganbadasu sipai singna mi khara amuk thindokre asumna awaba maraktudagi hena ahal oiraba ana ek sagonaribasing macha chenbi mironbi amadi nupi angangsing hana mathang puthokkhirami tang tarukki numidangda ising khara thakpa phangi adubu kuki singna ising hu thathai haibadagi khoulangbadu koknaba yawum thanna ining thamna thaksaba ngamjati nungti numit khuidingi ayuk nungthil numidang oiram kuki lamhenbasing nupi angang yauna utuk watup khuchu khulai matik chana paiduna DC office ki gate mamangda amadi complex ki fencing akoibada leptuna maitei mesasing thura u loina hatkani lemna tharoi makhoi tumna hatri phawa halloi haina law khongliba kangbudu sipai sina nomai kaptuna toina tanthoklang tang tareta chenga hawaiga punna chagem otlaga chanaba khara porakpadu haptuna chanaba pukham la leiramdi mafamdu da taramba amanba cherang khara khullaga taithoktuna maduda haptuna angang macha chenbi al oiribising amadi ason anasing kaktada pizaduna ataidi yengduna aram khaurangbadu khangnari ayambadi sadre mayam maraktuda miyoi kharana mapana tanja yengduna thoktuna akoibadu yenglubada napi singna kupsinba pukri ama leiba thengnaram songjillaba napi singdu sengdoktuna ising sijinaduna khong hamba mai taba haubadagi manam namthiba kharasu pharaklami ahanbada ngangsangang khutna sokpa phawba hangoiramba isingdu nungsa mangal phangbadagi langba amadi luba asum hengalaktuna thakpa phawba sijinaram mafamduda taramba bottle da ising sokle bottle kaklaga glass oina sijinare maitei ise doctor oibra nurse oiribra asangba fizol set pi ama laktuna ason ana layeng birami hidak langthaksu pibirami gari kakhatpada sokpadagi laikhidrabi al oirbi abokki thawai yaudrabi haksangdu numittuda puthokhiba mali ambulance garina kadaida pukhibano haibadi khanghaude mayam kapnabagi makhol taraklami akhoi imung kebi balakhibi kumbidagi ise amandagi khanbadasu nungairamde luhongphamda nongmakhak ahing yaraklaga nonganbaga tanna halakkadabani khanduna mabuk thakliba macha apisaktu mahakki nupada sinnaramlaga lakchakhibani apikpa macha amadi mapuroibabu ningsingna yamna kapcharami makhoiga amuk hanna unaba phangkhigedra phangloidra thamoida madom hangjariba wahangsinga iroinana chaba thakpa laifam mawong tadaba tumdabagi awaba amadi manam namthiba ka manungduda saraba matamsida miyam leinabagi manilne masana raktuna doctor isena leiba ka aduda chattuna layengli hidak therapirei guli ama hana chahalle mananga hak leiraga chaw haiduna glucose powder packet aniga pirami isingda thitlaga toina thaknaba takpirakpadagi pija pithak tawudagi khara kankhalakle doctor isegi layengba ka aduda chingmi nupi amasu nurse oiribra doctor oiribra lehawi numitudagi makhoi animak ukhidre kadaida chatkimno khangdre mathang numit tang nipangi mayam thokkibada macha chenbi ichedu yaukhre itaina yumda lehoba sana lupa likol yauba khaw machadu piramduna sinnarami khawdu hangtoktuna yenglubada ariba mobile handset ka charger ga yauram sim loktoktuna ariba handset tuda hapchinduna dada da phone tawram dada gi khonjal tabada pukning nungsina ngahak kapthoklure
ꯅꯨꯡꯍꯤꯛꯅꯔꯕ ꯈꯣꯟꯖꯦꯜꯗ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯍꯥꯟꯅꯒꯨꯝ ꯆꯦꯛꯀꯤ ꯎꯄꯨꯒꯨꯝꯕ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯇꯥꯁꯤꯟꯗꯨꯅ ꯁꯨꯞꯆꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝ ꯂꯩꯕ ꯀꯥꯁꯤꯡꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯅꯝ ꯅꯝꯊꯤꯕ ꯑꯃꯁꯨꯡ ꯃꯣꯠꯄ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯌꯥꯡ ꯅꯨꯄꯥ ꯑꯃ ꯀꯟꯇꯤꯟ ꯐꯝꯂꯝꯃꯤ꯫ ꯏꯁꯤꯡ ꯂꯤꯇꯔ ꯇꯪꯈꯥꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜꯗ ꯊꯟꯗꯕ ꯆꯉꯥꯡ ꯑꯃꯗꯤ ꯁꯤꯡꯍꯥꯔ ꯑꯃꯒ ꯂꯨꯄꯥ 500 ꯆꯞꯄꯤ ꯑꯃ ꯊꯥꯗꯕꯗ ꯄꯩꯁꯥꯗꯨ ꯍꯜꯂꯛꯇ꯭ꯔꯦ꯫ ꯑꯇꯥꯡꯕ ꯆꯉꯥꯡ ꯑꯃꯗꯤ ꯁꯤꯡꯍꯥꯔꯗꯨ ꯄꯨꯗꯨꯅ ꯀꯥꯗ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯃꯉꯥꯒꯤ ꯈꯨꯕꯥꯛ ꯃꯉꯥꯗ ꯁꯤꯡꯍꯥꯔ ꯃꯆꯦꯠ ꯈꯔ ꯍꯥꯞꯇꯨꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯅ ꯀꯞꯃꯤꯟꯅꯔꯦ꯫ ꯁꯤꯡꯍꯥꯔꯗꯨ ꯆꯥꯈꯤꯕ꯭ꯔꯥ ꯆꯥꯈꯤꯗꯕ꯭ꯔꯥ ꯈꯪꯍꯧꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯗ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯑꯇꯥꯡ ꯄꯣꯠꯁꯛ ꯑꯃꯠꯇꯁꯨ ꯂꯩꯈꯤꯗ꯭ꯔꯤ ꯃꯥꯜꯂꯤ꯫ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯒꯤ ꯎꯄꯨꯒꯨꯝꯕ ꯆꯦꯛꯅ ꯆꯟꯈꯤꯕ ꯃꯐꯝꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯏꯗꯣꯝ ꯂꯩꯔꯤ꯫ ꯋꯥꯈꯜꯅ ꯂꯥꯝꯁꯤꯜꯂꯨꯔꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯃꯊꯪ ꯃꯊꯪ꯫ ꯆꯍꯤ 3ꯒꯤ ꯃꯃꯥꯡ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 13ꯇ ꯏꯃꯥꯟꯅꯕꯤꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯎꯅꯕ ꯆꯠꯄꯗ ꯗꯗꯥꯁꯨ ꯃꯃꯥꯟꯅꯕꯗꯨꯒ ꯂꯥꯛꯃꯤꯟꯅꯕꯗ ꯈꯪꯅꯈꯤꯕꯅꯤ꯫ ꯃꯃꯥꯟꯅꯕꯒ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯗꯗꯥꯒ ꯎꯅꯈꯤ ꯀꯥꯏꯅ ꯊꯪꯗꯗꯤ ꯃꯊꯟꯇ ꯂꯥꯛꯇꯨꯅ ꯑꯔꯥꯞꯄ ꯃꯐꯝꯗ ꯆꯠꯇꯨꯅ ꯎꯅꯕꯁꯨ ꯀꯌꯥꯅꯤ꯫ ꯊꯥ 6ꯃꯨꯛ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯎꯅꯔꯦ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯈꯤ꯫ ꯆꯍꯤꯁꯤꯒꯤ ꯃꯥꯔꯆ ꯊꯥꯒꯤ ꯇꯥꯡ 13ꯇ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯇꯥꯡ 18ꯇ ꯌꯨꯝꯗ ꯊꯤꯟꯕꯤꯔꯕ ꯃꯇꯨꯡꯗ ꯀꯨꯊꯤ ꯌꯦꯡꯂꯒ ꯃꯦꯒꯤ 3ꯗ ꯂꯨꯍꯣꯡꯕ ꯂꯦꯞꯅꯈꯤꯕꯅꯤ꯫ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯈꯤꯗꯦ꯫ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 19ꯗ ꯏꯃꯥꯟꯅꯕꯤ 30ꯃꯨꯛ ꯆꯥꯛ ꯄꯤꯖꯔꯒ ꯇꯣꯛꯈꯤ꯫ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯝꯕ ꯍꯩꯒ꯭ꯔꯨꯅ ꯃꯥꯡ ꯊꯥ, ꯍꯩꯅꯤꯡꯅ ꯇꯨꯡ ꯊꯥ, ꯍꯩꯀꯜ 5ꯅ ꯃꯌꯥꯏꯗ ꯊꯝ, ꯄꯨꯡꯕꯥ ꯁꯨꯕꯥ, ꯕꯤꯕꯥꯍꯥꯅ ꯄꯣꯛꯄ ꯌꯦꯛ ꯂꯧꯅꯗꯕ ꯆꯪ ꯆꯪ ꯂꯥꯎꯕꯁꯤꯡꯅ ꯄꯣꯔꯛꯄ ꯍꯩꯖꯤꯡ ꯈꯔꯥꯏ ꯑꯣꯛꯍꯧꯗꯕꯒꯤ ꯄꯥꯝꯃꯨꯕꯒꯤ ꯉꯛꯁꯝꯗ ꯀꯣꯟꯗꯣ ꯄꯔꯦꯡ ꯍꯨꯛꯄ ꯉꯝꯈꯤꯗꯕ꯭ꯔꯥ ꯃꯐꯥꯡ ꯃꯐꯥꯡ ꯋꯥꯈꯜ ꯂꯤꯁꯥꯡ ꯊꯥꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯇꯤꯡꯊꯧ 8 ꯅꯠꯇ꯭ꯔꯒ ꯀꯦꯕꯤ ꯂꯩ ꯀꯦꯇꯨꯀꯤ ꯃꯁꯤꯡꯅ ꯃꯆꯥ ꯑꯃꯇꯪ ꯊꯥꯗꯨꯅ ꯄꯥꯝꯃꯨꯕꯒꯤ ꯈꯨꯠ ꯑꯣꯏꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯄꯨꯟꯕ ꯐꯪꯈꯤꯗ꯭ꯔꯕ ꯀꯔꯤ ꯏꯔꯥꯜꯒꯤꯅꯣ? ꯑꯔꯤꯕ ꯃꯣꯕꯥꯏꯜ ꯍꯦꯟꯁꯦꯠ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯔꯤꯕ ꯐꯣꯇꯣꯁꯤꯡꯒꯤ ꯃꯔꯛꯇ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 15ꯗ ꯈꯨꯃꯨꯖꯥꯝꯕ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯕꯨꯙꯧ ꯃꯩꯒꯩ ꯉꯥꯛꯄ ꯍꯔꯥꯎꯕꯒꯤ ꯖꯒꯣꯏ ꯁꯥꯈꯤꯕꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡꯂꯨꯕꯗ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯑꯇꯠꯈꯝ ꯂꯩꯇꯅ ꯁꯤꯟꯊꯔꯝꯃꯤ꯫ ꯈꯨꯟꯖꯥꯎꯅꯕ ꯂꯩꯆꯥꯎꯅꯕ ꯖꯒꯣꯏ ꯈꯨꯊꯦꯛ ꯀꯌꯥ ꯀꯠꯆꯗꯨꯅ ꯅꯤꯖꯈꯤꯕ ꯉꯁꯤꯅ ꯇꯪꯒꯣꯏ ꯑꯣꯟꯈ꯭ꯔꯕ ꯃꯩꯇꯩ ꯌꯨꯝꯖꯥꯎꯁꯤꯡ, ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯂꯥꯟꯖꯦꯟꯅꯈꯤꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯎꯠꯇꯅ ꯀꯨꯞꯂꯕ ꯌꯨꯝꯐꯝꯁꯤꯡ, ꯏꯆꯤꯛ ꯍꯨꯜꯂꯕ ꯃꯩꯇꯩ ꯂꯩꯀꯥꯏꯁꯤꯡꯒꯤ ꯂꯩꯔꯛ ꯀꯣꯟꯁꯥꯡ, ꯃꯄꯨ ꯄꯥꯟꯗ꯭ꯔꯕ ꯃꯩꯇꯩ ꯂꯩꯀꯥꯏ, ꯀꯗꯣꯝꯗꯒꯤ ꯁꯤꯜꯂꯛꯈꯤꯕ ꯍꯤꯡꯆꯥ ꯌꯩꯇꯝꯕꯒꯤ ꯅꯨꯡꯁꯤꯠꯅꯣ? ꯐꯠꯇꯦꯗꯀꯣ ꯍꯦ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯛꯂꯤꯕ ꯇꯝꯊꯤꯔꯕ ꯂꯥꯟ ꯄꯥꯝꯕꯁꯤꯡ, ꯅꯈꯣꯏꯁꯤꯕꯨ ꯂꯥꯟ ꯃꯔꯛꯇ ꯃꯤꯔꯣꯜꯂꯛꯈꯤꯕ꯭ꯔꯥ? ꯁꯥ ꯃꯔꯛ ꯉꯥ ꯃꯔꯛ ꯋꯥꯈꯜ ꯆꯦꯟꯕ ꯂꯥꯟ ꯄꯥꯟꯕ ꯃꯄꯥꯁꯤꯡ꯫ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 24ꯗ ꯈꯨꯒꯥ ꯇꯝꯄꯥꯛꯇ ꯃꯩꯇꯩ ꯂꯩꯁꯪ ꯑꯃ ꯀꯨꯀꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯃꯈꯣꯡꯅ ꯀꯧꯈꯥꯏꯗꯨꯅ ꯊꯨꯒꯥꯏꯈꯤꯕꯒꯤ ꯎꯪꯈꯠꯅꯕ ꯈꯔ ꯂꯩꯈꯤ꯫ ꯃꯇꯨꯡ ꯇꯥꯡ 19ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯩꯉꯥꯛꯀꯤ ꯃꯄꯨꯅ ꯁꯪꯒꯥꯒꯅꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯑꯣꯄꯟ ꯖꯤꯝ ꯃꯩ ꯊꯥꯗꯣꯛꯈꯤ꯫ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯈꯤꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯆꯥꯛꯂꯥꯝꯃꯤ ꯍꯥꯏꯗꯨꯅ ꯈꯨꯒꯥ ꯇꯝꯄꯥꯛꯇ ꯂꯩꯕ ꯅꯤꯡꯊꯧꯖꯝ ꯀꯥꯝꯖꯣꯏꯒꯤ ꯌꯨꯝꯗ ꯆꯥꯛ ꯁꯤꯟꯗꯨꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯈꯤꯕꯗꯨ ꯀꯨꯀꯤꯁꯤꯡꯅ ꯁꯥꯎꯈꯤꯕꯒꯤ ꯃꯂꯣꯝꯅ ꯃꯥꯒꯤ ꯌꯨꯝ ꯃꯩ ꯊꯥꯒꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯄꯥꯎ ꯇꯥꯈꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤ ꯆꯥꯎꯏ꯫ ꯍꯣꯜꯁꯦꯜ ꯗꯨꯀꯥꯟ, ꯇꯦꯂꯔ, ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯄꯣꯠ ꯆꯩ, ꯐꯤꯔꯣꯜ, ꯑꯀꯦ ꯑꯃꯧ, ꯁꯅꯥ ꯂꯤꯛꯀꯣꯜ ꯑꯌꯥꯝꯕ ꯐꯪꯕ ꯑꯆꯧꯕ ꯃꯊꯣꯜ ꯂꯣꯡꯕ ꯑꯁꯥꯡꯕ ꯗꯨꯀꯥꯟꯅꯤ꯫ ꯇꯥꯡ 3ꯒꯤ ꯃꯩ ꯊꯥꯕꯁꯨ ꯃꯈꯣꯏꯔꯣꯝꯗꯒꯤ ꯍꯧꯔꯛꯈꯤ ꯍꯥꯏꯅ ꯇꯥꯈꯤ꯫ ꯃꯐꯝꯗꯨꯗ ꯑꯁꯨꯝ ꯀꯣꯟꯁꯤꯟ ꯇꯥꯁꯤꯟꯗꯨꯅ ꯇꯨꯝꯂꯨꯔꯕ ꯃꯥꯜꯂꯤ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯏꯁꯥꯁꯤ ꯌꯥꯝꯅ ꯆꯣꯛꯊꯔꯝꯃꯤ꯫ ꯇꯥꯡ 9ꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯏꯇꯩꯅ ꯄꯤꯔꯝꯕ ꯈꯥꯎ ꯃꯆꯥꯗꯨ ꯄꯨꯛꯇ ꯌꯦꯞꯁꯤꯟꯗꯨꯅ ꯃꯤꯔꯣꯟꯕꯤ ꯃꯥꯜꯍꯜꯂꯤ꯫ ꯑꯗꯨꯒ ꯑꯍꯥꯟꯕꯒꯤ ꯃꯤ ꯊꯤꯟꯗꯣꯛꯄꯗ ꯌꯥꯍꯧꯅꯕ ꯕꯁꯇ ꯀꯥꯈꯠꯂꯤ꯫ ꯅꯨꯃꯤꯠꯇꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯤ ꯊꯤꯟꯗꯣꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯝꯐꯥꯜꯗ ꯄꯟꯗꯨꯅ ꯂꯩꯍꯧꯕ ꯀꯨꯀꯤꯁꯤꯡꯒ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯅꯒꯅꯤ ꯍꯥꯏꯈꯤꯕꯒꯨꯝꯁꯨ ꯇꯥꯈꯤ꯫
Nungti numit khudingi widau thangjing koire laigi maikai romda yengduna ibdau masai gonda kari numita yauba ngamgadage khoiramjaribani thamoi nungda madugi mahini khanjaki bus thauba hore maning thangba bus ki phampham parengda phamduna lakpada gari thongnaudagi ahangbadagi urai tek kairaba kintharaba phaklang mai chakhibagi achakpa loihodaba yungduna leiriba amoba yumbi makhongsi mai chakpa loihodaba upu kangtholgi saruksing matat tatlaba phisa kolgi langsing mai chakpadagi saudoktuna laimaida pungpak pakthaduna namsillaga leiriba plastic chawkri syntax maina chakthikkhibadagi koling karaba ngangsillaba konchinduna pumchai chaina tariba yum kupnaba jingasing omdona chahoriba phaugai sing makhoisi urubara mittagi pi chatum tarami kan kharaba jingasing asi phauba maisa phangbada kondona angli adubu mai thadok pikraba maral mathum pumnamak mang takraba maitei yumjau sing asigi yumbu singi thamoidi kari oiramgani leptana thorokpa garina okta bazada muslim khara uba phangi phone lokthoktuna khudakta dadada phone tawran mahak wari sanarami bas machu hairi maning thangbada phammi thongnaudu khut tingthoktuna hairakki dada khoi thongalda leptuna leibiramo haijabada leptuna leirami luhongba numita irangna lakpa yakhidaduna uba phangkhidraba nungsiba mahakki ningthiraba chenglo saktam ujaba phangbada kayada haraujakhiba mikuptuda hingani khanduna nungaibagi nona pumthan thanki lambida maitei ipa icha ichil inau ima ibel ibung ipa kaya ubada anau pangal thauna kaya ga loinana hinglagani khanjaki ima ibel iche ibung ipa mayamna pareng leptuna pambong wangna tingkhatuna lanjelak liba mayambo Moirang Multipurpose Higher Secondary School da uklam khawrangba koknaba afaba ising pithak pirami kongkut mai mit ta thoktuna ahawa mathelu koi langduna pizza pithak piduna aramba kolami ibdau thangjingna thaudal kubira male akib awaba pumba mangkhre gari amada amuk pubiduna ibdau thangjing laikol manaki Maibram mantopta pubiduna mafamduda hana leiramlaba imaga thengnari ima ubada mittaki pi takhiba khangaudi imana chenjillaktuna konbirami aduga kapinnarami ibungsu thengnari yummaka manadrabasu mafamduda silli langlibasingna ningthina awat apa yengsinbiduna lainanaba hotnabirami laipakta mongpak thaduna magi tumpham kangkhal phaijub mai loina phangle mathang mari mata khangna chanaba marup mapangsing kadaida kanagida leiba pau launare nonganbada ikubok inembok amadi dada laktuna ekhoiga unarami ima khoiga wari kupna sanarami mathang tang taramathoida terakong sangbi awang leikaida leiba ikubok phudit sabam sanai maga loinana ahal lamal khara lauba laktuna chatlami mafamdudasu chinglomdagi kuki khulai paibasingna nomai kaplakpada nomai maru yawi madudana amuk hena kibadagi kaibul lamjau phawibi imagi masaigon community hall da hangba relief camp da oina lairi hojik phawa maki nupina liriba waridu mateng pangladuna mapuroibana amuk makha lithare kuki singi rally leibanina lohongba khara nganna chatnaba haiduna phaijom setpa loiduna numit yungba matung pung amaga makhairom tabada don ben thinduna borjata tauraba matung lohongba chatnaba sem saringaida laikai gi ising supply toba tanker thoba nupa macha amagi gari kuki khulai paiba singna fuduna gari thugaira e haiba pau tabadagi lohongba chatkadaba ngahak panthaduna pau launarami tanjadu lohongba lakpa mayam chana thaknaba thong thakpa haunarami irang asum kangkhalakpadagi pau tanarakpadagi miyam pumnamak magi thokpa thawai hingnaba chenkhirami
ihang hanglaba yumdu papa aikoinidang yum sangduna laiki ahingdu luhongbagi ahingbu asumna taunabra wakhal yamna waki pungning yamna sondaki kainana kamdawa makhoigi imung manung mari mata sagai natai luhongba lakpa mayamna kamdawa kadaida changjafam lauramgani kuki singna mapanda solon sinduna yummai thabada yaudun thawai mangalamgadra mawon khanduna mit kagla ama phawba usinba ngamlamdi kainada phone toina tawrami adubu akiba su phawram karigumba makhoina lotpagi tanja oiramduna khanghaningdaba kangbuna khangkhigadra khanduna amuk phone tawba toklammi ngahak leiraga amuk tawduna pau taninglammi adubu toklaga makhoina tawrakpa ngaiduna leiram phone da mahaki khonjel taraga karisu tawdra male khalli thangnaba mikupta kari tawramgadagi khanbada awaba oirami wari sili thokpada laibagi wani matamdudadi awaba nungaitaba ningamdaba pakhatpa khoirangba amadi charangnabana pik thallibani matamdugi awabadu wahina phongdokpa ngamgadaba mandi megitang ahumda chuchampurgi khuga tampakta irangna maram oiduna luhongba numita kainagi manakta chatpa ngamkhidraba haujikna punsi leipun chena punsinduna relief camp da leiriba tera kongsang bidagi phutchabam sanatomba chahi kunga marina nungsa sor asangba ama ondoktuna iyamana thawai tana wari je hangba lakpibagi maram hanglakhi numitu kathek laga dawugum saba mapanda kuina leiba ngamdaba B Barua Cancer Institute Birubari Guwahati ki Asiawa Private Wata sahi marifurom suraba bazi layeng bagi lairami bazi gi rectum cancer surgery loiraba matung mapang saruk pizadana mai gi saruk tang pizadona khagi thongda khong hamlak pangai duna leiba tare ni suba numit karigumba numit tara humdoi ni gi manungda normal da khong hamlak trabadi pukta bypass tawduna colostromy back hapka dawribani pumnamak yumgi mi wakhal wakhini khanduna kanada su khangandana khangna sanaba maruk mapang ithak thongba singi matengna ngamjabi thakta seba tawringai matamni numidang wai facebook ta poloi setlaga kaina ama kuki singi irang maram oiduna bor laktre haiba paudu tarubadagi thamoida nungaitaba yamna phauki bor kaina amadi makhogi imung mari mata kairoi lekai sagai natai marup mapang singda phauramgadaba nungaitabdugi khalubada yamna nungairamde thamoisi yamna soklam khare leiraga bajidu hakchang phaglaktuna manipurda thoklaklaba matung makhogi khungul linaba hotnaki mafam khuding lan gi wari khul ngakpagi relief camta leiba singi mateng pangnanaba senkhai ahing yarekpa khul ngakpagi pali leikai ima ibel singi nupa naha singi phibam yang thauba ambulance ki makhol asok apan asi ana kaya gi paw mian lanmi sina kumai yenglaga nakal amada tongsin bagi paw lan pangba lakpa singi asa thak kienba pijanaba silangba magi mahi langna ringai noma na khoi lekai gi imanaba ningthaujam Dinesh na paw piraktuna ngasi unaba phangliba sini luhongdrabasu achet palai punna punduna haujik nungsi na laiminariba nakhoi anigi punsi nungaiba tu oyu mapugi thaudaldagi atuba matamda yumda handuna inem ikugi ahalamal lai gurugi seba patolom na taubo oyu hairamlaga yumda halakki Khwairakpam namakpu amuka hana Dinesh Moirang Story Time gi maikaidagi wari asibu hawdagi loibo phawba tabibagidamak ekai khumnaba utchari atubu matamda anabu wari amamu puduna laksage ngasigi oinadi mayamdagi kainanaba yathang nizari pinabirasi